Noney district ta thokhiba yamna chaona ching ningkhaibagi thoudokta leikhidaba meegi masing 13 shukhrey Meeoi 19 kanba ngamkhrey NDRF SDRF amasung army personnel shingna ngasi makha tana ashiba hakchang 9 fangkhrey Houjik Meeoi yankhai henna thiba fangdana leiri laibak thiba thoudok ase haukiba yumsa kaisi namitki nimidang athengbada Tupui railway construction camp ta thokhibani chairak asida Noney da yamna chaona ching ningkhaibagi thoudok thokhibaga loinina Manipur gi ching gi lamdam sing da oiriba leibak leihaugi fibam asi yenglaga Manipur government na railway authorities ta Houjik pakhaliba railway project asi nongna yengsinbinaba hairagani haina chat ki chief minister and biren hairi Nakalamarom Makhuam Part-4 dagi GD Lungaiphun kauba Meeoi amana ching ningkhaibagi thoudok aduda mahaki machanupa mirol lebi mamau nupi amasung chahi ani da ngairibi masu nupi Houjik fauba thiba fangdana leiri haina fongdorakhi GD Lungaiphun na sumna hai akoina ngarang nahan nagi hawbisi akoi dead body si Houjik phau khangdri aduna akoi gi government gi side tagi khara thuna dead body lokhanaba thabak si kanna pakhatyo haibsi thamjani Ministry of Home Affairs ke Deputy Secretary Rahul Malik ne luchingba team amana ngarang Indo-Myanmar border pillar number 79 dagi hauraga border pillar number 81 fauba hakthing ne na chatuna yengsilame adum oinamak Malik na chayet nariba border pillar sing amadi border fencing gi matangda wafam amata fongdoklamde ngarang jatkiba yengsin khongjat aduda Manipur government ki home gi joint secretary MD Rihanuddin Deputy Secretary Peter Salam Deputy Secretary Veto Amadi Geographical Survey of India Salongi Measure Himansu Sarukyakhi Loinana team masina kwatha khunau da leiba border pillar number 81 fawba yengsinki team masina border fencing gi fibam su yengsilamkhi